9 May 2019 की नुंगथिलगी पुंग अमा मखाई अदुवाइदा नेपाल की ललितपुर लैबा युम अमगी ममांगदा थौदोक अमा थोक्लमी मफम अदुदा लैकाई की मियोई लाक्तुना यामलबा मियाम अमा तिलमी यामलबा मियाम अदुना अमगा वारी सानबदी ओइरमदे तुमिना युम अदुगी मपानदा लेप्तुना लेरमी ngahek lerba matung mafam aduda police laklami police officer amana yum adugi manungda changduna yengsilami matam aduda yum adugi manungda leramliba mawong adu ubada yamna angakpa ama oirongki yum adugi manungda chahi 15 da ngairibi nupi amagi asiba hakchang leramki hairiba hakchang asi jumnadagi asiba hakchang nati nupi adugi yet thangba khud adu kakthatlaga tongana taduna leramki khong amasu hakchangdagi tongana taduna leramki kokrina koki mafam kayada hanjin thilamba aduna kok adu kengadabagi ngaiduna leramki singli aduna banduna lerambani maida kaya ama soklamba aduna unsagi saru uba phanglamde thangi takpham khak tarami phamung adu ina pumchot cholami aduga floor aduna ikhengi turel ga chap manarami falangda I ngakta tairamki ka aduda nonglei nungchit laktuna humdat lamlaga chatkibaga manarami ka adu manam yamna namthiba namlami michik miracle karisu taramde hariba thodok adu hana mamangda adugumna thokpa amata ukidri police na nupi adugi matangda khangma matamda amukka hena angakpa ama oirongki nupi adu Nepal ki famous model Anjana Lamani hangliba wahangdi hariba thabakasi miyoi kanana tawbono haiba khanglakpada amukka hena angakpa thajadaba ama oirami yum aduda punna leminaba miyoi amana thabak adubu pangthoklamani hariba miyoi asi leiramdraba Anjana na yum aduda kaidonungda leiramoidabani aduga miyoi aduna yamna sathiba keng haidaba mawongda yamna tamthina hatkhiba asi yamna kiningai oiba thodok amani hariba thodok asi matau karabna thokhabano haiba wari asi taminaduna mayam puna khangminasi 26 April 1995 Nepal gi Hitoda gi mafam amada Anjana Lama poglami makhoi machin mokpa ahumni mahakna khwaidagi ahanni adubu makhogi imungna yam hena sel paibadi nati adubu ngamnaba hinglambani Hitoda asi Kathmandu-dagi 75 km chatlaga leiba mafam amani mafam adugi miyoi singna mafam aduda hendoktana yanaba ngamnaba afangba thabak sunaduna hingnarami adubu Anjana nadi madu panomkhide Anjana na angang oiringaidagi mangonda tonganba magun ama yaurami haisingba oirami mahakna punsida karigumba thabak amadi tawramgani haibagi thajaba leirami adubu karamba lambida chatkadabano haiba khangdana leirambani mahakna class 11 tamlingaida mahaki mamanaba amagi kuthangda miyoi amaga khangnarami miyoi adudi Prajoy Mehatni Prajoy asi Setri jati dagini aduga Nepalda Setri asi upper caste ama oina longnarami Anjana na tamang oirami makhoi anigi marakta caste manadabana pal ama leramki makhoi anina marup ama oina tinarakpatagi tapna nungsinarami asumna lakpa aduna chahi ani helamki matam aduda makhoi anina luhongnaba khanarami hairiba asi makhoi imungi miyoi singna khangnarakpada yamna chauna khanna chainaba tawrami makhoi anigi imung manungi miyoi singna luhongba adubu yaramkhide Anjana na yumdagi mapan thokpa yahalamkhide Anjana na phone paibadasu yamna chekchina senarami mahakna yumda leirabasu yumgi miyoi mandaba mara leiba miyoi amagum jailda thambaga chap manarami asumna tapna Anjana amadi Pracholoi lapthonabagi mari ama oirami matam aduda makoi anigi mating pangbinaba laina tharakpaga chap manana Prachoy gi mayamba uchoina thoraktuna makoi anina thamoi sena nungsinaba adu ubada mateng pangningba phauramki asumna uchoina Hitota da laktuna Anjana amadi Prachoy makoi anibu luhongbirami adugi matung yumna puraktuna makoi ahallaman singda wari sanarami yungi ahal singnasu uchoina haibada mamau oina lauksinba yarongki makoigi yungi ahalna yarakpa haiba asisu yamna laina yarakpadi nati
uchoina yumgi ahalsingda maithengna lanthengna yahankhibani matam aduda Anjana gidi uchoi natana magini haibada kana amata lairamde hojikti prachoigi imungi mioi masing hengalamki prachoigi mama mapa mayamba mataima mayamagi angang amadi Anjanaga makoina punna lairami makoina punna laiminai haibadani Anjanagi makubok amadi manembok nasu Anjanada wa kaya ngangnamde magi tungana naitom tarami Machinasu mabu mitop amagi mityengda yenglami hojikti Anjanana anouba mafam amada lairabani adubu magi mafamda nuwaitaba amadi adum lairami maramdi mapawngi mina mabu kauthokpirami aduga maku maninmasu phajana yengsinbiramde adubu Anjanana makoi imungi mioising manim makuna yanaba honarami yumgai sengdokpa manemgi chalon biba makugi hidak chawigi matam ningsing biba mioi khudingmakta haraukta yamna kauduna wari sananaba hotnaba amadi thabak kayada mateng panglami asumna Anjanana honajarakpa aduna mabu yumgi mioi singnasu yaba haurami manem makunasu magi thamoi khangbiba haurami asumna lairakpa aduna Anjanagi mokpanupa ama hitodadagi Lalitpurda kauraktuna punna laiminarami asumna tapna lapnaramba mari adu naksinaba haurami masi mayam asi Anjanana mayam adubu punna laiminanaba yanaba honarakibani magi honajaman mahei chaba hauraklabani magi nupasu thabak ama phangduna nuti nimit khudingi thabak chatpa haurami adubu magi thabak chathona khiba matamda yumda Anjana mathanda lehauba tarami mahaksu mathanda matam lenba waramki asumna Anjanana su karigumba thabak ama tauningbagi wakhal laklamki asumna mahakna yumgi manakta beauty salon ama hanglami mahakna hana beauty salon gi matangda tamlakhiba leiba natte adubu mahak masa mathanda tamjaraga hangkhibani haibadi hairakhibani Anjanana tawriba thabak adu mabu hana yadaba miyoisingnasu support tawba haurami matam aduda Nepalda TikTok asi yamna popular oirami asumna Anjanana su magi beauty salon daki makeup tutorial blogging namduna thagatpa haurami Anjana lama masak matau phajabi wangang sangang haibana maram oiraga magi video singbo miyamna pamna yengnarami asumna noma magi video ama viral oiramki adugi mathang makha tarakpadasu mathang viral oiraktuna Anjana lama Nepali TikToker ama oiramki masak matausu phajaba ama oibanina modeling gi offer su lakpa haurami aduga achawa pranasu maga collab tawramki aduda natana magazine photo shoot su tawramki makha tarakpada Nepali music video dasu kumlamki Anjanagi music video amadasu pracholegi mayamana sound design tawrami asuna itha thajadana hitotadagi Anjanana tawrokliba thabak aduna Nepali mafam khudingda mabu masak khangnarami mayamna masak khangbiba sel leptana lakpa haurami matam aduda mahaki manemnasu mamau nupigi damak chauthokcherami makhoi family puna mapanda chatpa matamda yamlaba miyamna makhoiga photo kaminaba pamlamki Anjanada autograph loromki Anjana celebrity amagi lifestyle da hingba haurami asumna Anjanana faugalakpa mayamna pamnarakpa aduna kanagumba mioi amadadi yamna thamoi sokpa ama oirami mioi adudi atei kana sunati mahaki matai uchoidani uchoi asi sound designer ni mahaki thabak yamna phajana tawrami mayamnasu pamnaba ama oirami adubu karigumba amadagi mahaki tabagi shakti walami sound designer amagi thabak asi yamna sengna taba ngamba amadi mathau taribani phajana taba ngamdabadagi thabak phanglamde yumda pothaduna leirami adubu Anjana nadi mathang mangonda mingchet purakpa ahenba ama oirakhi achoigi nupinasu Anjanabu hanadagi hauna kaya pamdana lakhibani maram asinasu mana lekai miyoisingda Anjanagi matangda miwa ngangnaba amadana ama hai amadana amatam tawduna lakhibani achoina Anjanagi matangda kari khalibano tasegna makidi khanglamde adubu mana pamdaba khara hairagidi miyamga yamna free frame oina open oina wari sanaba camera mamangda yamna confident oiba amadi atenba free khungrau setuna video namba mayam aduna uchoida yaningdaba sauningba ama oiramki magi wakhalda Anjana asi yum adugi mauni mau oirabadi mau ama oina yumdagi mapan thoktana lehenba pamnamki
ꯃꯁꯤ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯟꯖꯅꯥ ꯑꯃꯗꯤ ꯄ꯭ꯔꯆꯣꯂꯣꯏ ꯀꯦꯅꯦꯗꯥꯗ ꯆꯠꯄ ꯄꯥꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯀꯦꯅꯦꯗꯥꯗ ꯆꯠꯅꯕ ꯁꯦꯜ ꯇꯨꯡꯁꯤꯟꯕ ꯍꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯌꯨꯝꯗ ꯀꯦꯅꯦꯗꯥꯗ ꯆꯠꯄꯒꯤ ꯋꯥꯔꯤ ꯁꯥꯅꯕꯗ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯔꯩ ꯇꯧꯅꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯅꯦ ꯃꯀꯨꯅꯁꯨ ꯀꯦꯅꯦꯗꯥꯗ ꯆꯠꯈꯤꯕ ꯄꯥꯝꯂꯝꯗꯦ꯫ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤꯕꯗꯤ ꯄ꯭ꯔꯆꯣꯏꯒꯤ ꯃꯌꯥꯝꯕ ꯎꯆꯣꯏꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯆꯣꯏꯅ ꯀꯦꯅꯦꯗꯥꯗ ꯆꯠꯈꯤꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯅꯤ꯫ ꯄ꯭ꯔꯆꯣꯏꯕꯨ ꯎꯕ ꯐꯪꯂꯔꯣꯏ ꯈꯜꯂꯝꯈꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯆꯤꯟ ꯃꯅꯥꯎꯕꯨ ꯇꯣꯈꯥꯏꯅ ꯇꯥꯅꯕ ꯁꯤꯜꯂꯤꯕ ꯑꯁꯤ ꯑꯟꯖꯅꯥꯅꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯟꯖꯅꯥꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯞꯅ ꯇꯞꯅ ꯑꯁꯥꯎꯕ ꯑꯗꯨꯅ ꯑꯟꯖꯅꯥꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯅꯛꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄ꯭ꯔꯆꯣꯏꯒꯤ ꯌꯨꯝꯗ ꯑꯍꯣꯡꯕ ꯈꯔ ꯂꯥꯛꯂꯝꯃꯤ꯫ ꯑꯟꯖꯅꯥꯗ ꯑꯇꯣꯞꯄ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯕ ꯍꯧꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯟꯖꯅꯥꯅ ꯃꯄꯥꯝꯗ ꯀꯣꯜ ꯇꯧꯗꯨꯅ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯟꯖꯅꯥꯒꯤ ꯃꯃꯥꯅ ꯌꯨꯝ ꯑꯃ ꯄꯥꯜꯂꯕꯗꯤ ꯋꯥ ꯃꯆꯥ ꯃꯁꯨꯗꯤ ꯑꯗꯨꯝ ꯂꯩꯔꯗꯕꯅꯤ, ꯃꯗꯨꯗ ꯎꯁꯤꯜꯂꯨꯒꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯑꯟꯖꯅꯥ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯥꯏꯇꯣꯝ ꯇꯥꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯌꯨꯝꯗꯒꯤꯁꯨ ꯃꯥꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯕ ꯑꯃꯗꯤ ꯃꯅꯦ ꯃꯀꯨꯅꯁꯨ ꯃꯉꯣꯟꯗ ꯌꯦꯛꯅꯕ ꯑꯃꯒꯨꯝ ꯌꯦꯡꯕꯤ ꯈꯟꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯁꯨꯝꯅ 9 ꯃꯦ 2019ꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 7 ꯑꯗꯨꯋꯥꯏꯗ ꯕ꯭ꯔꯦꯛꯐꯥꯁꯠ ꯇꯧꯗꯨꯅ ꯄ꯭ꯔꯆꯣꯏꯅ ꯃꯥꯒꯤ ꯑꯣꯐꯤꯁꯀꯤꯗꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯟꯖꯅꯥꯒꯤ ꯃꯅꯦꯝꯒ ꯎꯆꯣꯏꯒꯤ ꯅꯨꯄꯤꯒ ꯊꯕꯛ ꯑꯃ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯟꯖꯅꯥꯒꯤ ꯃꯀꯨꯁꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯟꯖꯅꯥꯒꯤ ꯃꯄꯥꯅꯨꯄꯥꯁꯨ ꯁ꯭ꯀꯨꯜꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯑꯁꯤ ꯑꯟꯖꯅꯥ ꯑꯃꯗꯤ ꯎꯆꯣꯏ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1:30 ꯑꯗꯨꯋꯥꯏꯗ ꯎꯆꯣꯏꯅ ꯕꯦꯜꯒꯣꯅꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯟꯖꯅꯥꯅ ꯃꯄꯥꯟꯗ ꯆꯠꯈꯤꯕ ꯎꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯕ ꯎꯔꯝꯃꯤ꯫ ꯎꯆꯣꯏꯅ ꯃꯊꯛꯇꯒꯤ ꯀꯨꯝꯊꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯟꯖꯅꯥꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯎꯆꯣꯏꯅ ꯀꯥ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯈꯣꯀ꯭ꯔꯤ ꯊꯥꯡ ꯂꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯝꯂꯤꯕ ꯈꯣꯀ꯭ꯔꯤ ꯑꯗꯨ ꯄꯤꯛꯃꯟꯕꯗꯒꯤ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯑꯆꯧꯕ ꯈꯣꯀ꯭ꯔꯤ ꯊꯥꯡ ꯑꯃ ꯂꯧꯗꯨꯅ ꯑꯟꯖꯅꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯂꯥꯛꯂꯝꯈꯤ꯫ ꯎꯆꯣꯏꯅ ꯑꯟꯖꯅꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯟꯖꯅꯥꯅ ꯃꯥꯒꯤ ꯐꯣꯟꯗ ꯕꯤꯖꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯟꯖꯅꯥ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯎꯆꯣꯏꯅ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯂꯦꯞꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎꯆꯣꯏꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯟꯖꯅꯥꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯉꯩ ꯎꯆꯣꯏꯅ ꯂꯥꯟꯗꯥꯕ ꯍꯧꯔꯛꯈꯤ꯫ ꯑꯟꯖꯅꯥꯅꯁꯨ ꯃꯁꯥ ꯀꯟꯖꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯎꯆꯣꯏꯅ ꯈꯣꯀ꯭ꯔꯤ ꯊꯥꯡꯗꯨꯅ ꯌꯥꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯟꯖꯅꯥꯅ ꯉꯥꯛꯊꯣꯛꯅꯕꯒꯤ ꯋꯥꯈꯜꯗ ꯈꯨꯠꯅ ꯉꯥꯛꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯧꯔꯕ ꯊꯥꯡꯒꯤ ꯃꯌꯥꯗ ꯈꯨꯠ ꯑꯗꯨ ꯇꯠꯇꯨꯅ ꯃꯈꯥꯗ ꯇꯥꯔꯝꯈꯤ꯫ ꯑꯟꯖꯅꯥꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯥꯎ ꯈꯣꯡꯕ ꯇꯧꯗꯨꯅ ꯈꯣꯡꯅ ꯑꯃꯨꯛꯀ ꯀꯥꯎꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗꯁꯨ ꯎꯆꯣꯏꯅ ꯈꯣꯡꯅ ꯊꯥꯡꯅ ꯌꯥꯟꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯣꯡ ꯑꯗꯨꯁꯨ ꯇꯠꯈꯤꯔꯝꯃꯤ꯫ ꯑꯟꯖꯅꯥꯅ ꯐꯃꯨꯡꯗ ꯇꯥꯔꯝꯈꯤ꯫ ꯐꯃꯨꯡꯗꯒꯤ ꯃꯈꯥꯗ ꯑꯣꯟꯊꯔꯝꯈꯤ꯫ ꯃꯐꯝ ꯈꯨꯗꯤꯡ ꯏ ꯉꯥꯛꯇ ꯉꯥꯏꯔꯝꯃꯤ꯫ ꯑꯟꯖꯅꯥꯅ ꯀꯟꯕꯤꯅꯕ ꯐꯅ ꯍꯥꯏꯖꯔꯕꯁꯨ ꯎꯆꯣꯏꯅ ꯂꯦꯞꯄ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯡꯅ ꯂꯥꯟꯗꯥꯔꯝꯃꯤ꯫ ꯃꯥꯏꯗ, ꯊꯕꯥꯛꯇ, ꯉꯛꯁꯝꯗ ꯃꯐꯝ ꯀꯌꯥꯗ ꯈꯣꯀ꯭ꯔꯤ ꯑꯗꯨꯅ ꯂꯥꯟꯗꯥꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎꯆꯣꯏꯗ ꯑꯀꯤꯕ ꯀꯔꯤꯁꯨ ꯐꯥꯎꯔꯝꯈꯤꯗꯦ꯫ ꯑꯋꯥꯕꯁꯨ ꯈꯪꯂꯝꯗꯦ꯫ ꯉꯛꯁꯝꯗ ꯍꯟꯖꯤꯟ ꯍꯟꯖꯤन ꯀꯌꯥꯔꯛ ꯂꯥꯟꯗꯥꯈꯤꯕꯒꯤ ꯀꯣꯛ ꯑꯗꯨꯁꯨ ꯀꯦꯟꯒꯗꯕꯒꯤ ꯈꯖꯤꯛꯇ ꯉꯥꯏꯔꯝꯈꯤ꯫ ꯀꯣꯛ ꯑꯗꯨ ꯃꯈꯥꯗ ꯌꯥꯟꯊꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯟꯖꯅꯥꯒꯤ ꯃꯃꯥꯏ ꯑꯗꯨꯒꯤ ꯎꯟꯁꯥ ꯂꯣꯏꯅꯃꯛ ꯁꯣꯛꯈꯤꯕꯅ ꯏ ꯃꯌꯥꯝ ꯑꯗꯨꯅ ꯑꯟꯖꯅꯥ ꯃꯁꯛ ꯈꯪꯂꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯑꯟꯖꯅꯥꯅ ꯁꯣꯔ ꯍꯣꯟꯕ ꯂꯦꯞꯇ꯭ꯔꯤꯕ ꯐꯥꯎꯕ ꯂꯥꯟꯗꯥꯕ ꯂꯦꯞꯂꯝꯗꯦ꯫ ꯃꯐꯝ ꯀꯌꯥꯗ ꯂꯥꯟꯗꯥꯔꯝꯃꯤ꯫ ꯑꯟꯖꯅꯥꯒꯤ ꯁꯣꯔ ꯂꯦꯞꯈ꯭ꯔꯕ ꯃꯇꯝꯗ ꯈꯣꯀ꯭ꯔꯤ ꯄꯥꯏꯗꯨꯅ ꯃꯃꯥꯒꯤ ꯀꯥꯗ ꯃꯣꯡ ꯍꯥꯗꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯂꯤꯔꯝꯃꯤ꯫ ꯃꯃꯥꯁꯨ ꯑꯉꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯄ꯭ꯔꯖꯣꯏꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯨꯂꯤꯁꯇꯁꯨ ꯀꯣꯜ ꯇꯧꯗꯨꯅ ꯊꯧꯗꯣꯛ ꯄꯨꯡꯕ ꯍꯥꯏꯔꯝꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯟꯖꯅꯥꯒꯤ ꯃꯃꯥꯗ ꯀꯣꯜ ꯇꯧꯗꯨꯅ ꯌꯨꯝꯗ ꯊꯧꯗꯣꯛ ꯑꯆꯧꯕ ꯑꯃ ꯊꯣꯛꯂꯦ, ꯌꯨꯝꯗ ꯌꯥꯝ ꯊꯨꯅ ꯂꯥꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯟꯖꯅꯥꯒꯤ ꯃꯐꯝꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯤ ꯍꯥꯏꯔꯝꯗꯦ꯫ ꯍꯥꯏꯕ ꯉꯝꯗꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ, ꯅꯠꯇ꯭ꯔꯒꯅ ꯃꯅꯦꯝꯁꯨ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯋꯥꯈꯜ ꯇꯥꯔꯝꯗꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯑꯟꯖꯅꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯍꯤꯇꯣꯗꯥꯗꯒꯤ ꯂꯂꯤꯠꯄꯨꯔꯒꯤꯗꯃꯛ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯑꯁꯦꯡꯕꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯂꯤꯠꯄꯨꯔ ꯐꯥꯎꯕ ꯂꯥꯛꯄ ꯃꯇꯝꯗ ꯄꯨꯡ 2ꯒꯤ ꯂꯝꯕꯤꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯕꯅ ꯄꯨꯡ 8-9ꯃꯨꯛ ꯆꯪꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯄꯨꯡ 9ꯒꯤ ꯂꯝꯕꯤ ꯂꯥꯛꯄ ꯑꯗꯨꯗ ꯑꯟꯖꯅꯥꯒꯤ ꯃꯐꯝꯗ ꯊꯣꯛꯂꯤꯕ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯃꯈꯣꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯈꯠꯅ ꯆꯩꯅ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯑꯇꯩ ꯑꯇꯣꯞꯄ ꯊꯧꯗꯣꯛ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯂꯂꯤꯠꯄꯨꯔ ꯌꯧꯔꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯃ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯤꯇꯣꯗꯥꯗꯒꯤ ꯑꯟꯖꯅꯥꯅ ꯀꯧꯔꯛꯈꯤꯕ ꯃꯧꯄꯥꯅꯨꯄꯥ ꯑꯗꯨꯅ ꯑꯟꯖꯅꯥꯒꯤ ꯊꯣꯡꯒꯥꯟꯗ ꯐꯝꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯈꯤ꯫
ꯑꯁꯨꯝꯅ ꯂꯩꯅꯔꯤꯉꯩ ꯄꯨꯂꯤꯁ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯟꯖꯅꯥꯒꯤ ꯃꯄꯥꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯟꯖꯅꯥꯒꯤ ꯃꯄꯥꯅ ꯆꯪꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡꯅ ꯆꯣꯠꯂꯝꯃꯤ꯫ ꯑꯟꯖꯅꯥꯒꯤ ꯃꯄꯥꯅ ꯌꯦꯡꯉꯨꯔꯤꯕ ꯎꯔꯨꯔꯤꯕ ꯑꯗꯨꯅ ꯌꯦꯡꯕꯁꯨ ꯉꯝꯗ ꯌꯦꯡꯂꯣꯏ ꯍꯥꯏꯕꯁꯨ ꯌꯥꯗ ꯃꯁꯥ ꯃꯊꯟꯗ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯁꯇ ꯍꯥꯏ, ꯏꯆꯥꯅꯨꯄꯤꯕꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅ ꯍꯥꯠꯄꯅꯤ, ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯐꯥꯒꯗꯕꯅꯤ ꯍꯥꯏꯔꯝꯈꯤ꯫ ꯄꯨꯂꯤꯁꯅ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯃꯤꯍꯥꯠꯄ ꯑꯗꯨ ꯍꯥꯟꯅꯅ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯍꯥꯏꯔꯝꯈꯤ꯫ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯥꯅ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯃꯁꯥꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯕꯛ ꯑꯗꯨꯗ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯀꯔꯤꯁꯨ ꯈꯪꯗꯕꯅꯤ, ꯑꯩꯅ ꯍꯥꯠꯄꯅꯤ ꯍꯥꯏꯔꯝꯈꯤ꯫ ꯑꯟꯖꯅꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯅ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯃꯤꯑꯣꯏ ꯑꯗꯨ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ, ꯄ꯭ꯔꯖꯣꯏꯒꯤ ꯃꯌꯥꯝꯕ ꯎꯆꯣꯏꯅꯅꯤ ꯍꯥꯏꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯇꯥꯕꯗ ꯌꯥꯝꯅ ꯑꯉꯛꯄ ꯊꯥꯖꯗꯕ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯑꯟꯖꯅꯥꯅ ꯌꯨꯝꯗ ꯀꯣꯜ ꯇꯧꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯎꯆꯣꯏꯒꯤ ꯃꯃꯤꯡ ꯍꯥꯏꯔꯝꯃꯤ꯫ ꯎꯆꯣꯏ ꯂꯩꯕꯗꯒꯤ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯂꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯌꯨꯝꯒꯤ ꯑꯍꯜꯁꯤꯡꯅ ꯌꯥꯗꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯥꯏꯅꯗꯨꯅ ꯌꯥꯍꯟꯈꯤꯕꯅꯤ꯫ ꯑꯟꯖꯅꯥꯒ ꯄ꯭ꯔꯖꯣꯏꯒ ꯂꯨꯍꯣꯡꯕꯤꯈꯤꯕꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯐꯅ ꯊꯥꯒꯠꯂꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯑꯟꯖꯅꯥꯕꯨ ꯍꯥꯠꯂꯝꯂꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯄꯨꯂꯤꯁꯅ ꯎꯆꯣꯏꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯗ ꯎꯆꯣꯏꯅ ꯀꯔꯤꯁꯨ ꯑꯀꯤꯕ ꯂꯩꯇꯅ ꯑꯃꯗꯤ ꯃꯥꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯅꯤꯡꯉꯝꯗꯕ ꯀꯔꯤꯁꯨ ꯑꯣꯏꯗꯅ ꯑꯁꯦꯡꯕ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯑꯟꯖꯅꯥꯅ ꯃꯣꯗꯦꯂꯤꯡ ꯇꯧꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇ ꯐ꯭ꯔꯤꯂꯤ ꯋꯥꯔꯤ ꯁꯥꯅꯕ, ꯃꯥꯅ ꯑꯇꯦꯟꯕ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯄ ꯃꯌꯥꯝꯗꯨ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯎꯆꯣꯏꯅ ꯍꯦꯟꯅ ꯄꯥꯝꯈꯤꯗꯕ ꯑꯁꯥꯎꯕ ꯑꯣꯏꯈꯤꯕ ꯑꯁꯤꯅ ꯄ꯭ꯔꯖꯣꯏ ꯑꯃꯗꯤ ꯑꯟꯖꯅꯥ ꯃꯈꯣꯏꯅ ꯀꯦꯅꯗꯥꯗ ꯆꯠꯀꯅꯤ ꯍꯥꯏꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯁꯥꯎꯕ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯀꯦꯅꯗꯥꯗ ꯆꯠꯈ꯭ꯔꯕꯗꯤ ꯄ꯭ꯔꯖꯣꯏ ꯑꯁꯤ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯃꯈꯣꯏꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯅꯤ ꯍꯥꯏꯕ ꯈꯜꯂꯝꯈꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯂꯥꯞꯊꯣꯛꯅꯕ ꯁꯤꯜꯂꯤꯕ ꯑꯟꯖꯅꯥ ꯑꯁꯤ ꯍꯥꯠꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯈꯟꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯄꯤꯛꯄ ꯋꯥꯈꯜ ꯑꯗꯨꯅ ꯆꯍꯤ 25ꯗ ꯉꯥꯏꯔꯤꯕꯤ ꯑꯟꯖꯅꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯕ ꯇꯥꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯀꯦꯁ ꯑꯁꯤ ꯀꯣꯔꯠꯇ ꯆꯍꯤ 2 ꯆꯨꯞꯅ ꯆꯠꯊꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯅ ꯂꯥꯟꯕ ꯊꯕꯛ ꯇꯧꯔꯨꯔꯕꯁꯨ ꯃꯆꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯣꯏꯕꯅꯤꯅ ꯅꯨꯡꯁꯤꯕ ꯂꯩꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯎꯆꯣꯏꯕꯨ ꯀꯟꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤ ꯍꯧꯕꯗꯒꯤ ꯌꯦꯡꯕꯤꯅꯕ ꯍꯥꯏꯔꯝꯈꯤ꯫ ꯑꯗꯨꯒ ꯎꯆꯣꯏ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯃꯦꯟꯇꯦꯜꯂꯤ ꯁ꯭ꯇꯦꯕꯜ ꯑꯣꯏꯗꯕꯅ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ, ꯃꯥꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯖꯦꯜꯗ ꯊꯝꯗꯅꯕꯁꯨ ꯑꯄꯤꯜ ꯇꯧꯔꯝꯃꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯖꯖꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯄꯤꯜ ꯑꯗꯨꯗꯤ ꯖꯖꯅ ꯌꯥꯔꯝꯈꯤꯗꯦ꯫ ꯑꯟꯖꯅꯥ ꯂꯥꯃꯥ ꯍꯥꯠꯄꯒꯤꯗꯃꯛ ꯎꯆꯣꯏꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯖꯦꯜꯗ ꯂꯩꯅꯕ ꯑꯣꯔꯗꯔ ꯊꯣꯛꯂꯝꯃꯤ꯫ ꯎꯆꯣꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯂꯩꯈ꯭ꯔꯕꯁꯨ ꯁꯤꯈ꯭ꯔꯕ ꯑꯟꯖꯅꯥꯗꯤ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ꯫ ꯄ꯭ꯔꯖꯣꯏꯁꯨ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯒ ꯋꯥꯔꯤ ꯁꯥꯅꯔꯝꯈꯤꯗꯦ, ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯄ꯭ꯔꯖꯣꯏꯅ ꯀꯦꯅꯗꯥꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯟꯖꯅꯥꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯅꯕ ꯍꯥꯏꯈꯤꯕ ꯑꯗꯨ ꯑꯟꯖꯅꯥꯒꯤ ꯊꯋꯥꯏꯅ ꯑꯄꯦꯟꯕ ꯑꯣꯏꯅꯕꯒꯤꯗꯃꯛ ꯄ꯭ꯔꯖꯣꯏ ꯃꯊꯟꯗ ꯀꯦꯅꯗꯥꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯄ꯭ꯔꯖꯣꯏꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯃꯔꯤ ꯊꯗꯠꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯅꯥꯏꯇꯣꯝ ꯇꯥꯕ ꯌꯨꯝ ꯑꯃꯈꯛ ꯑꯣꯏꯔꯝꯈꯤ꯫ ꯃꯔꯛ ꯑꯁꯤꯗ ꯍꯪꯂꯤꯕ ꯋꯥꯍꯪꯗꯤ ꯑꯟꯖꯅꯥ ꯂꯥꯃꯥꯒꯤ ꯃꯔꯥꯜ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯟꯖꯅꯥꯅ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯥꯗ ꯂꯨꯍꯣꯡꯒꯦ ꯍꯥꯏꯅ ꯅꯤꯔꯨꯕꯒꯤꯔ ꯅꯠꯇ꯭ꯔꯒꯅ ꯃꯥꯅ ꯄꯥꯝꯖꯕ ꯃꯑꯣꯡꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯦ ꯍꯥꯏꯔꯨꯕꯒꯤꯔ? ꯑꯍꯥꯟꯕꯗꯅ ꯅꯦꯄꯥꯜꯒꯤ ꯂꯩꯔꯤꯕ ꯆꯠꯅꯕꯤ ꯑꯗꯨꯅ ꯊꯤꯡꯂꯝꯃꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯅ ꯊꯤꯡꯂꯝꯃꯤ꯫ ꯃꯅꯦꯝ ꯃꯀꯨꯅ ꯑꯍꯥꯟꯕ ꯌꯥꯗ꯭ꯔꯕꯁꯨ ꯑꯟꯖꯅꯥꯅ ꯍꯣꯠꯅꯗꯨꯅ ꯂꯦꯞꯇꯅ ꯂꯥꯟꯊꯦꯡꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯟꯖꯅꯥꯒꯤ ꯊꯥꯖꯕ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯃꯅꯦꯝ ꯃꯀꯨꯅ ꯑꯟꯖꯅꯥꯕꯨ ꯃꯃꯧ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯈꯟꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯍꯤꯡꯅꯕ ꯀꯦꯅꯗꯥꯗ ꯆꯠꯅꯕ ꯈꯟꯈꯤꯕꯅꯤ꯫ ꯑꯍꯥꯟꯕꯗ ꯑꯟꯖꯅꯥꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯝꯕ ꯑꯟꯖꯅꯥꯅꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯟꯖꯅꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯍꯤ 25ꯗ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯃꯍꯤꯡ ꯑꯃ ꯍꯤꯡꯅꯕ ꯍꯣꯠꯅꯗꯨꯅ ꯁꯦꯂꯨꯟ ꯍꯥꯡꯈꯤꯕ, ꯕ꯭ꯂꯣꯒꯔ ꯑꯣꯏꯈꯤꯕ, ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯣꯛꯂꯛꯇꯨꯅ ꯑꯆꯧꯕ ꯃꯪꯂꯥꯟ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯀꯜꯂꯛꯄ, ꯃꯤꯍꯧꯕ, ꯈꯝꯕꯟꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯤꯑꯣꯏ ꯑꯃꯒꯤ ꯋꯥꯈꯜꯗ ꯈꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯎꯖꯣꯏꯅ ꯑꯟꯖꯅꯥ ꯍꯥꯠꯈꯤꯕ ꯑꯁꯤ ꯑꯟꯖꯅꯥꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯨꯕꯒꯤ ꯅꯠꯇꯦ, ꯃꯥꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯄꯨꯔꯛꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯟꯖꯅꯥ ꯂꯥꯃꯥꯕꯨ ꯍꯥꯠꯈꯤꯕꯅꯤ꯫
ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕ ꯀꯃꯦꯟ ꯇꯧꯗꯨꯅ ꯊꯝꯕꯤꯔꯝꯃꯨ ꯊꯧꯗꯣꯛ ꯋꯥꯔꯤ ꯑꯁꯤ ꯇꯥꯍꯟꯖꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ